Imphal West ki Singjamai Police Station ye manung chanba Chingamakong traffic point ta masaki sahi nifu surabi nupi ama tata tipper na takpada laikhidre. Kaksing lamkai manaki Khangsim village the hand grenade attack chathakibagi mayukta yaningdaba phongdoktuna laikai miyamna wakat mifam pangthokre. Chief Minister Nongthoma Biranangasi tour operator Singha mifam pangthokuna unakre Manipur bu world class tourist destination ohenaba thabak paikhatli haina Chief Minister na phongdokre. Amadi Myanmar ga lonaba Moregi border adumak thingduna lerabadi miyamna Moregi maming phawba kaungnarakpa yai haina Mitei Council More na phongdorakle. Kuramjari IS News ki Manipuri pau miyeng tabiri bapumna makpo taram noksari COVID-19 dagi ngakthoknaba khuttoina hambiyu hand sanitizer siznabiyu mask upiyu phit taruke distance thambiyu yarbe makhe vaccine dose na kapthokpiyu section na pumna makki yaiphabani haujik mapung oiba pau pizari ngasi nimiyungba pung 12 rom tarakpa matamda Imphal West ki Singjamai Police Station gi manung chanba Chingamakong traffic point mayada TBS MN01AE 9935 thorokpa nupi ama tata tipa MN01AA 5329 na takpada phibam luna sokpadagi remsta laika naramlaga laikhidre police ki paw matung ina tata tiparadu thobalomdagi thorakpani aduga TBS aduna Singamakharomdagi lakpani laikhidrabi nupi adugi maming thongam ningol manjina sahinifu mapuroiba sapam dipak kawi Singjamai makha surok khaibam lekaidagini thodok adugi matangda Singjamai Police Station na case sama lakhatpaga loinana extent aduda chenariba tata tipper adusu phagat khrei asiba hakchang adu postmortem tawnabgidamak Rems mortuary da thamli Thasigi kunmarida Rems talaikidaba miyoi amagi hakchangi mari makhong sengdabadagi desi Imphal West na postmortem tawba thingbaga loinana miyoi adugi asengma haurak from khangdoknaba khangan khrei laikhidraba miyoi adugi maming RS Rosan chahi marfumapan ke OPS Safi Ulam Ahmad Mayang Imphal Benguni Police ki paw matung ina mahak asi PS Safi Ulam Ahmana headmaster oiba private school amada oza oiram ki mahak Kolkata dagini haibadagi henna khangbangamdri hairi RS Rosan Thasigi kulumdoida Remsta thabak nungaiti haiduna Safi Ulam Ahmad ki kangbuna pukhalak laga mathangi nimita laikhidabani thogdo odugi matangda Lampel Police Station na idi case ama lokhal aba matung ngarang Rems mortuary da postmortem tawnanaba thorang tawki adubo DC Imphal West na maming khak khangba mari mata amata sulaitaba hakchang asi postmortem tawraga dispose tohan ki bhabasi akai belakpa yai mahaki haurakpham thidoknaba school authority ki maikai degi DC Imphal West ta application ama iraknaba Lampel PS ta khangalaki School authority na application iraklaba matung DC na Imphal West SP da RS Rosan ke haurakphamgi matangda inquiry Zatharaba yai Rosangi Adharna Singba Amata Pairam Dabana Mahak asi Indian National Oidabra Habage Singnaba Amasu Police ki Makai de Lay Haidi Kaksing lamkai manaki Khangsim village de Leba Zams Khaling and Sons ZKS construction ni mapu Milan Khaling sahini funitoy apokpa Zams Khaling yumna ngarang numidang pung 8 minute ni fumangarom taba matamda hand grenade pokai kibagi thogdok adubo yaningdaba phongdok tunangasi miyamgi oiba wakat mi famama jathakhrei Khangsim napui inlam KN aina sinduna Khangsim kulgi National Highway 102 gi mataida jathakiba wakat mi famada saruk yarambi all tribal women's Organization ATWO gi President ke Moikham Ronglona Phongdorakpada ngarangi bom pokai helambagi thodok asi Tengnopal amadi Chandel district ki nupi miyamna yaningdaba phongdok jari
mi marakta bom pokhai handuna micham miyamda aki akhang pohan bagi thawong asi lona su yade maramaduna asiguma thakdok asi matungda amuk hana thohan biganu karigumba apen penda laina rabasu wari watai ningthina sanaduna waroisan purakpa yaba ngaktani haina su phongdoki mi famaduga mari lainana sangte khaling secretary KN aina hai ngarang numidang milan khaling gi yumda bom langsinduna pokhai hanki bagi thakdok adu khangse miyamna thamoi sokna yaningde ngasi jathariba wakat mi famasi nupi angang laidi bakhul asida bom pokhai handuna nupi angang singbu aki akhang piba thawong asi khangsim khulda toiman khrei Manipur lengaki makok thongba authority na atuba matamda senari bimioi sing thidok piyo amadi maraleba sing sairak bibiyo haina phongdokhi ningsing bayai James Calling and Sons JKS Construction asi hauji NHIDCL gi makhada sing kakpagi yauna tongan bathabak khara su suribani Mamangda kumza lising ani kungi February kuntaret tasu JKS ki office ta hand grenade amalang sinduna pokai hanki bagi thakdok laikhrabani Milan Khaling gi mayamba Sarong Khaling sahi ni phumari gi yumda su sahi nipan mapan longi mamangda hand grenade ama thamlamduna aki akhang nangan khibasu laikhra hairi Sweet Minister Nongthamba Bira Nangasi Tour Operator Singa Imfalgi Babu Paradalaiba Sweet Minister Bangloda Mifam Pangtoktuna Unakre Manipur bo World Class Tourist Destination Ohenaba Tabak Paikhatli Manipur gi tongan ba mafamda Sangai Festival Pangtoktuna Eco Tourism gi lamda Manipur gi lairiba top pa magun singbo miyamda khanganaba hotnari target asi yaunanaba poram semba haure amadi pangthokpa yaba thabak sing pangthokle haina Sweet Minister na phongdokhi Nakalamarumda Moirangda Pangthokliba Sangai Festival Lengbala Liba Singna ticket kidamak pareng lengba amadi innaba tawdana ticket lawba ubada Sweet Minister Biren Harauba Phongdorakli Taxi Kasi Naina Zatpagi Mami ubada apen mapawi haina Sweet Minister na makatana Phongdorakli Myanmar ga lonaba moregi border adumak thingduna leirabadi miyamna moregi maming phawba kaungnarakpa ya hana Manipur lenga ki pukning singsilakle Manipur gi nongpok thangba Indo Myanmar border town more asida hauzik oiriba lalol itiki phibam asigi matangda Manipur lengakna munna khanaba matam oirabra khali haina Mitai Council moregi president M Thoiba Mitaina Iscom News da akanana unaba amada phongdorakle mahakna makataraduna COVID-19 na maram oiduna Indo Myanmar border thingkibadagi laibak anigi marakta taunaramba lalol itiki thabak thoram khudingmak punglep leptuna hauzik phawba leiri more haiba mafamasi lawu singu uraga hingba mafama manate more da laiba myoi ayamana lalol itiki thabak tawraga hingli more gi miyam nomagi suza nomjaraga hingjabana ayamani chawraba turelgi ising thingat labasu machum kharadi adum sentharakpagum border thing labasu Myanmar gi myoi kaya border lansin laktuna more gi yumthong changduna ano apelgi pochai kaya hongna fanghali Myanmar gi yansang napi yonbi nupi sing asina more da laktaba taragadi lairaba more praja kaya khamtheng na awaba mayok nagani Imphal lomdagi pusilakpa manamasing kaya more yorba matungda yonba mamalga Myanmar gi yansang napi singna more da pusilaktuna yonba mamalga yamna khenai Myanmar gi na yamna hongna fangli more da leiba praja singna Myanmar gi insang napi yonbi nupi sing lakpa matamda yamna ningthina tawbibada haraunai more da leiba praja sing Myanmar da tangjaraga hingba ngaktani haibada haimanwa thokloi National Highway 102 more lambi matam sangna ban kaya tawrabasu Myanmar border wu hanglabadi thoidokna awaba leite Indo Myanmar border matam sangna thingduna thamkiba maramna pot amata more da laktre masina more praja sing awaba kaya mayoknari Manipur lengakna munna khanthabiduna Indo Myanmar border town more da laiminari ba tongan ba community sing asigi yaifanaba kari thabak paikhat sige haiba khanbi ba taragadi yamna fagani haina em thoibana makhataki Hauzik Assam Rifles na Indo Myanmar border paringda hingnungtil duty ningthina tawri border thingduna leiriba kaya asi asum makha chathaduna sahi kaya ama sangdoktuna leiba taragadi Manipur gi wangmada leiba tongan ba states kaya gi miyoi sing more da lalol itiki thabak leirakta ba taragadi makhoi gi state chingda hankiba tabani matam adu yoroppada more haiba mingasi kaunaba phawba yoroppa yai more haiba mafam asi lalol itik tawba afam ama oiba maramna ngasi India gi manungda leiba state kayagi miyoi sing khakta natana atai leba kayana more haiba ming asi khangnari bani hainasu phongdorakle COVID-19 dagi
border sil tawkhibana maram oirakanta hojikphau border si hangdabana maram oirakanta praja singsi atuki matik ware border sil tawri haibanina asam rai phanna su yamna sectionna mi changthok changchin injang na pi puthok pusin bawuda lai ayaba pidrabanina praja singde kari torga chaga moreda laiba praja singdi nomugi sujaraga injang na pi khara yolaga lalolati khara torga chajabani adubo free trade tawramadagi khara makhai di safagadra haidana mangjara banglan singdusu ngasidi tayonabada laikre asumaina matam sangna moreda laiba border se lalolitiki mafam amu oiriba border town more se sumla thingjilaga thamaga de more se soidana maki nomodi nomonatra nomodi more se soidana mutkhiragani border gi matai ato pada tasena business fajana tawri adagi border thingbagi pawsu laite aina lamda mafam haidra su mayam hena khangam aduga moreda laiba praja singdi kokta khul hape macha masu laik taman mangamdre zara sipa matam oire maramdi prajana layang ni hena khangam moreda lawing gol laite lawsung mafam nate loinana government service tawbusu hoji chada manga su su kai su laite maramaduna moreda kai tawraga sarangani hoji phawda sahi sanga si morega praja sing karam lairangani se layang ni tangdi niyeng changbi bam thokpra haidana Wangjing Tentha Kendragi Hanagi MLA Sapam Ibomcha Singh Laikhidre Masagi Sahi Marfudra Taruk Sukre Mahak Masagi Anaba Amana Maram Oiraga Ngarang Numidang Wairam Ikang Kangaudana Mahaki Sapam Maya Lekaidaleba Masagi Yumda Laikidabani Mahakna Laikidabada Yureka High School Sapam Kongjomgi Oza Amadi Mahiroi Singnasu School Asigi Ground Ngasi Minute Anitamina Leptuna Awaba Amadi Nungaitaba Fongdoki Laikhidraba Sapam Ibomcha Singh Asi Yureka High School Sapamgi founder member Oina Matam Sangna Thopurami Manipurgi Nongsup Thong Haina Kangnariba Jiribam District ta Sariba Nongsaba Sanathong asi Mapung Fana Luisindana Haukibet Jahi Lising Ani Kunmathugi November gi Tangkulum Doida Manipurgi Chief Minister N Biren Laktuna Sangaram ki Adumakpo Ngasi Phauba Gate asi Mapung Fana Saba Luisinbidana Adumak Lairi Amadi Marilainaba Amatana Yangsinbibasu Laikidri State asigi Mingsel Oriba Jiribam District ki Mayonda Laiba Jiri Kaithel Manakta Sariba Nongsaba Sanathong asi Liba GI Sid Habadi Zinga Asi Haigatuna Lerak Liba Asi Matam Kuisilakle Masida Sanathong Asigi Makada Ladiba National Highway number 37 that Zatliba Mioi Singa Mipaiba Poknare Haigatuna Ladiba Zinga Asina Kariguma Taraktuna Lambi the Zatliba Mioi Singa Tasanduna Asok Apanamadi Asi and Atoklak Labadi Maduki Dait Takanana Pugadori Habasi Miyangi Atoba Hang Ama Oiri Maramaduna Atubamatanda Manipur Minister Amadi Marile Naba Department Singa Miyang Sangbiduna State Asigi Mingsel Ogadori Amadi Lam Koiba Singna Lakpadasu Manipur Yaure Haina Kangagadoriba Manipur gi Nongsup Thongsu Oriba Jiribam District Asida Sariba Sanathong Asi Atubada Luisin Binaba Tangai Fadaba Lady Haina Mike Dongi Miamna Apel Taurakli Bangladesh ta khundariba maitai singna Manipuri lol ngangnaduna lol ase yokhat pagalwenena mapa mapu singi haurak phamgi nat amadi satna kanglon ngaktuna thamli haina PAWF ki secretary Rakesh Nauremna phongdokre ngasi Patriotic Writers Forum PAWF Manipurna sinduna sangakpham bazar daleba hotel luncheon bada pangthokiba Manipur nupi ai bisingi chairengda leibak ningba haibasida nomongi of state level literary seminar amagaloinena Bangladesh ta Sangai Festival Saruk Yabalakhiba Mioi Kuntra Taretpo Taramna Okpagi Thoramda Wafamasi Rakesh Nauremna Phongdokibani Thoramadada People's Republic of Bangladesh ke Supreme Court ki senior advocate SC Sinha Imphal West Jilla Parishad ke Upadhyaksa Laisram Bobi PAWF ki President Nauribam Luang Patron member Dr. S. Manauton Amade Kangembam Dilitna Athoiba Mitungnen Sing Oina Saruk Yaki Rakesh Nauremna Makataraduna Bangladesh ta khundariba Manipuri Singna Imalol Asibu Ngangduna Yokatuna Thamle Apunba Manipur ama sagatnaba hotnabada mapalamda joina khundariba Manipuri Sing punsinma mathau tai adubo handak pangthoklibba sangai festival asida Assam amadi Tripura da khundariba Manipuri Singbo Barton tobidabada waroba phongdorakhi haiki Leibak Sigyoinam, Honorable Prime Minister Amadi, Jaga Minister, and support the Manipur Sangai Festival Lakumatamda, Trojaina Kravira Sing, Pulakumatam State Sumba National Wakalonsi, Saganamina Pandamda, 2018 Regulatna, I was seminars, left and come to Laxerani, and the Panto seminar Sinamapumina,
Manipuri nupi ai bisingi sayenda leiba ningba hai bi yumpham sida thamjaba anba seminar sina Manipur gi horei ba nupi ai bisinga natana mapanda sojaina na ta ko ai ba ai bisinga soidana impact na pigan maramdi Manipur gi yamna legendary writer ko ni kai khunajari kaya ma ngasi seminar gi ngasi hero mr ko lokhat chari basi Manipur nungsi ba je kaya yamna nungsi ri ge hai basi ngasi paper reader sing sina soida thopia ka sina ekoi nation sida natana yumthang nariba leipak Bangladesh Myanmar aduga yumthang nari state Tripura Assam da maruina Manipuri Sangai Festival 2022 gi ngasi Nepal ni janma nimita Moirang Khunauda Paite Tribe the Guru Natek Maitai Pung Research Institute ki drum Thailand gi dance na chingba sing pangthokle Imphal gi Bota Maibi Lai Chingjagoi Lian Mai Tribe Moyon Tribe Mizo Tribe ki traditional dance Thangta amadi Sinai Jagoi na chingba thoram sing utli Hapta Kangjebungda Roji Mesnam gi khulang isai Chakama Cultural Organization gi Chakama Folk Dance na singba thoram sing pangthokle Mathang thaki tang tara tegi tara mapal phawba district administration Tamenglong na sinduna Orange Festival gi sarugama oina pangthokadawriba Orange Queen da saruk yaningba singna SDO office Tamenglong amasung SDO office none manakta leiba Tribal Research Institute TRI Chingmairong amadi mahausa kaisampat lemazam lekaida lakduna lupa lising ani thiraga form lawa yagani hairi handak sahi gi oina pangthokadawriba Orange Queen na sida Orange Queen gi title winner first runner of amadi second runner of singda mathang sina sel gi mana lupa lak ama makhai lupa lak ama amadi lising humudra manga gi mana pigadawri West designer gi oina lupa lising kuntra amadi tongan ba subtitle taruki lupa lising kun gi mana piragani Tamenglong district gi oina audition mathang gi tang tareta district headquarter da leba Sikinu inda pangthokpaga loinana Imphal area gi oina New Second Maringland Bazaar India manakta leba Ganbe Oriental Restaurant ta pangthoklagani pangthokadawriba Orange Festival asiga mari lenana Tamenglong Got Talent Thoramsu pangthokani hairi Hariba Thoramasi gidamak Tamenglong gi mini secretariat complex ta mathang thagi tarada audition pangthoklagani makong mathang taraba mioi ahumda mathang sitna lupa lising yankhai lising kunmanga amadi lising taragi oiba sel gi mana pigani hairi Sangai Festival lising ani kunithwegi ngasi oiba thoram singi manungda Palace Compound leba MSFDS ta nungthil pung ani taba matamda Gyanendra Singh Khatrimayumna direction piba minute chamani fusangba film PTO liklam tung ilaklo nungthil pung mari minute kun manga taba matamda Ratan Saikhomna direction piba minute yankhayumdoi sangba Beyond Blast numidang wairam pung manga minute kun manga taba matamda Mangal Chabungbamna direction piba minute chama taramari sangba film nungsi kaithel utkhre Sangai Festival ga mari lenana lakliba November kunmapan amadi kuntra asi Manipur Minister Nongthambam Birena half holiday lauthokre loinana lamdam asida khunda minari ba kanglo furup kuding magna amata oina kumhai asida saruk yamina si haina susi minister na appeal tawrakle Global Iodine Disorders Prevention Day 2022 Thobal District Oinangasi Primary Health Center Nongpok Sekmai da Pangthokre ngasigi thoramadida saruk yakiba Chief Medical Officer Thobal Dr. Waino Kulna Iodine watpana miron bimama ngang amadi miyamda thokhanba khudong chadaba kayagi matangda phongdokhi Iodine watpana mirolingaida angang layai chatpa soinaiba angang pokhanba angang sina pokpa singli nauri sokpa thiknemba budhilok sing watpa unsa thagatpa pomkhatpa asina singba tawgali angang sing amadi inkhalak liba singda khawpomba amadi thyroid ki mathau watpa anaba thohanba yai ahal singda su gwaitanaba thyroid ki mathau watpa amadi budhilok sing watpa thohanba yai maramaduna nungtigi seasonary ba thumda yauriba Iodine gi kanaba longminasi amadi mipum tingna khangnana hotnabada pumnamaki thaudang lei haiki loinana asa singna Iodine testing demonstration tawki district program manager CS Basanta Singna Iodine gi maru oibagi matangda wafam kaya phongdokki loinana nungtigi ekhoina sizinariba thumda yauriba Iodine asi manghandana basu haiki thum leiba matamda numitna nokpagi marakta yauba haibadi iodized salt thaina thaba thum leibigadabani ekhoina Iodine hapa patra adu makum chetna khumjin gadabani inchangda thum thakpa matamda Iodine gi saruk adu
manil onduna manghan kibadagi hinjang thangtharamdaida manghan kidanbagi damak thakpigadabani yumda chanariba thum asi iodine yawi natraga yaude khangnabagi damak laikagi asa singna yumda chatuna iodine testing kit puduna check tawri masida miyamna su mateng pangbiyo haiki. The Festival of Oneness Sabatimda Tasigi Kunma Twedigi Manipur Tongan Tongan Mamafamda Manipur Langakna Sinduna Pangtoktuna Lakliba Sangai Kumhaigi Aroiba Amadi Aroiba Nimitki Mamang Tasigi Tang Kunmapun Amadi Kuntra Asi Manipur Ina half holiday oire Haina Chief Minister N Birenna Lautokle Haina General and Administrative Department ZADG Deputy Secretary Sunanda Toksomna Tokpa Zerol Amana Kangalakli Zerol Dugimatung ina Haribani Min Asida Manipur Lenga Kiloisang Ade Chomadi Lana Yauna Lenga Kimahi Tampam Loisang Kudingmak Public Sector Undertaking Corporation Autonomous Bodies Societies Kudingmak Tamatau Tauriba Mipung Kudingmakna Sangai Komai Asibu Mit Ing Tabangam Nanaba Lengakna Suti Tangkai Asi Lautopani Hairi Kumja Lisingama Samapan Kunchamari degi Koirengai de Leiraklaba Kuman Pokpa Lifehamlanda Masakhangdaba Kanagumba Miyoi Amana Sasinaba Pata Paiduna Lifehamland Asida Apan Pirakpada Ngangbam Sagai Development Working Committee na yaning da bafong do pagaloin na Hiramasida Mari Lenaba Department ki pungning singsilakli Hiramasiga Mari Lenana Committee Asigi Vice President Ngangbam Brajakumar na fongdorak pagi matung ina Hairiba Lifehamland Asi Kanagumba Miyoi Amana Sasinaba Pata Paiduna Yakai Tugai Bataurak Patigi Lifehamland Asigi Sarukara Namthakre Hairiba Tabak Asi Makatana Tahondanaba Mari Lenabo Authority na Atuba Matamda Matik Saba Tabak Lokatnaba Appeal Taurakli Kariguma Makatana Hairiba Yakai Tingai bagi tabak asi satarabadi makal kayagi kongjang sangsinaba sem sare man amakata aduna kuman pokpa Lifehamland asi Manipur Pandit Loisyang Govindaji Temple nasu masak khanglaba Lifehamland amani sayet nariba asigi matangda kumja lising ani taramapalda Manipur Lenga ki Additional Chief Secretary da yangsun binaba ai bezerol amasu bisin kibelai krehana fangdoki Kuma pokpa leiriba thugai no hona ribasi akoi athu matom dale pio aruga akoi gi ngabum sagai gi na protection tawjiri ba akoi kuma pokpi se akoi mapung pha na akoi miyang mi dongta seba tawjatuna akoi lai khurum bagi sahi kuding khurum jeri ba seida miyam na mateng pang bi haina mayam da anu una nising jeri aruga akoi gi hana akoi mamang da restar body ama oiriba ngabum sagai development working committee asina wa yoktana thamjiri ba sijo akoi matam mi madungina akoi sem sana yokhado hona jabani adubu hajik hairiba makoi pata anuba phek pata poroga lagliba sina akoi thugai biduna yakai thugai tobudagi hairiba iko oidori bapa kasi mahana loina namkhai khre thugai khre masi jo tohon bigino haiduna akoi na mari leina ba department singda akoi si pau bijari aro masi tawda di track ni singba akoi mayam ma sanction na bang ta akoi gi committee na sem chaduna lejare masi follow-up masi maraksida sarkar gi niwai singna masi ungtang maroina honorable sem na akoi sigi damakta yamna harau yamna tobiduna akoi hairiba mafam ase laigi damakta akoi pata tabe yani an haiba pangoi piting da pungko kiba masigi knowledge logjaraga athu matamda hairiba akoi gi lekhum sigi pata cpp ne dongta su honorable sembu hanna mayum famda su thamjari Hauki bapung kun marida India da nauna mioi jani marfudra mathoi covid positive oire lekhidaba migi masingna anini phagalapagi changsada marfudra nipal 10 mek nipan sino oire apun ba confirm case koti mari lak ni futaruk lising humudra mathoi chanipan yankai humdo yokhrei active case na lising manga chama kulumdoi da hantarakle laina asina maram oiraga lekhidaba migi masing lak manga lising kuntra chatruk tara mari ni laina asidagi naba phagalaktuna discharge tokiba migi masingna koti mari lak ni fumathoi lising kuntra taruk sama tara taruk ni laina asidagi ngakthoknaba vaccine kapthokraba apun migi masingna koti jani tarama pan lak marfudra hen khrei Malim gi oina covid license na khwaidigi hena soala balebak singi manungda USA na ahanba India na ani subada amadi France na ahum subada lairi awang nongpok state gi oina Assam na ahanba Mizoram na ani suba amadi Manipur na ahum subada lairi
Manipur laiba awa ana kayagi mateng pangduna matam sangna miyam gi thabak tawduna lagliba Kanglaipak News Tengbang Loop KNTL Manipurna sahi khudingi kana laijadraba ningol oibising amadi KNTL Manipur da laiba hairiba group asigi ningol oibising gi damakta pangthoktuna lakpa ningol chakobagi thauram kumsi sahi gi oina marirak suba chakobagi thauram ngarang khangabokta laiba MMRC Unity Park da pangthokhrei maraibak thirabi ningol oibising bo ekoina ima amatagi machani pokminaba iche isalne khanna mikup amata oirabasu momonok handuna makhoi damak ekhoi leiri haiduna pokning thokat po oina KNTL na ngasi phawba leptana ningol chakobagi thoram asi jahi khudingi tongan tongan mafamda pangthoktuna lakpani hairi thoram aduda social worker KS Manjor Mangang KNTL gi president Takhelambam Bobby athauba kojam KNTL gi hanigi president Brazen chingba maru oiba mioi kaya su saru yaki Chief Judo Coach Oirambagaloinana Sports Authority of India Sports Training Center STC Kumalampak Imphal Center in charge su Oiramba Khoisnam Sabitri Chanuna ngarang ikhang khangaudana laikidabada Sai STC Imphal na awaba phongdorakli Centers gi Deputy Director L Ibom Chana Thokpa Cherolamagi matung ina mahakna laikidabada Centers gi staff coach amadi athlete chingna minute ani tumina leptuna awaba phongdokhrei loinena laikhidrabigi imumunungi awabada su saruk yaduna laikhidrabigi thawaina laifam lenda ingna chikna lairubo oirasanu haina cherolasina makatarakle Democratic Students Alliance of Manipur the Samgi Kunma Toisuba Opokumon Thoram Laglibat January gi ahum lising ani kulum doida bangthok lagani hariba thoram asiga mari lenana hokibat jahi kaya dage takpi tambi begi lamda thoidok hendokna kathokpa amaga loinena singtha ningai oina thabak tawriba ojasingi mafamda jahi kudingi ikai khumnaba utpo oina kachaba singong mai chau khonang thaba award Sima Kha Khongna lising ani kulum doigi damak apply tongningsba lenga ki natraga lana school singda oja oiriba singna award asigi damak lakliba December ki tangkun phawbagi manungda mari lenamba documents sing the samgi mayai loisang natraga tongan tongan ba the samgi masa loisang singda thajillaktuna yaragani haide thajin birakpa matamda biodata school gi head lekai gi club concern ZEO DI gi recommendation loina rakadabani hari bamana asida cell citation amadi sol loina gani lemjaningai oiraba mana asi kumja lising ani kulhum dogi January ahumda pangthokadauri bada samgi kunma thoirak suba mapokomon numita lanthokani hena kupamarol gi damak mobile number 7005294885 7005291834 7005157648 ta pau phawirakpa yagani haire hausi pau gi marak thana tenba break amatang logjari Manipur da agri entrepreneurs based in a basket Pukai agri business none banana company na chingba kaya semkalaba matung program asi hauzik Manipur ge agri entrepreneur ainingba mipum khuding maktagi application kaujari Manipur ge district pumnama cover tawjagani training pigani amadi khankal aba entrepreneur singda business pilot tawnana ba grant ke mateng supijagani business idea or model bu wahi chamanga dagi tadana ithoklaga apply tabiyu ekhoigi email address contact@malkkfoundation.org hena kupamarol ge damak 8974478068 te contact tabiyu Breaking the Taram Noxari, Makataba Pauda, Goa Panazi Teleba, Shama Prasad Mukherjee Stadium, the Zatarakpa, Yankayum Direk Suba, International Film Festival of India, IFFI, Nasi, Luis Lagani, Luis Megitaramda, Union Broadcasting Minister Anurag Singh Thakur, Minister of State for Information and Broadcasting, Dr. L. Murugan Amadi, Goa Minister Pramwa Swanda Singba, Maru Oiba, Miyoi Kaya Saruk Yagani. Festival Asikamari Lenena, Telugu Superstar, Chiranjeevida, Indian Film Personality Award 2022 Kusinaduna, Ikai Kumnaba Utkani, Loinena, Best Film, Best Director Nachingba, Yamlaba Award Kaya Amasu, Lantokani. Closing film Oina Kate Jena Direction Piba, Police Film, Perfect Number Su Utkadauri Haire. Eastern Nagaland People's Organization ENPO ki
ꯂꯨꯆꯤꯡꯕꯁꯤꯡꯅ ꯃꯊꯪ ꯊꯥ ꯗꯤꯁꯦꯝꯕꯔ 3ꯗ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯒ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯀꯣꯅꯨꯡ ꯗꯦꯜꯂꯤꯗ ꯎꯅꯗꯨꯅ ꯃꯈꯣꯏꯅ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯇꯥꯝꯗꯨꯅ ꯂꯥꯛꯂꯤꯕ ꯇꯣꯉꯥꯟꯕ ꯐ꯭ꯔꯣꯟꯇꯤꯌꯔ ꯅꯥꯒꯥꯂꯦꯟ ꯁ꯭ꯇꯦꯠꯀꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯁꯥꯟꯅꯒꯗꯧꯔꯤ ꯅꯤꯡꯁꯤꯡꯕ ꯌꯥꯕꯗꯤ ENPOꯅ ꯇꯥꯜꯂꯤꯕ ꯗꯤꯃꯥꯟ ꯑꯁꯤ ꯄꯤꯗꯕ ꯇꯥꯔꯕꯗꯤ ꯃꯊꯪ ꯆꯍꯤꯗ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯅꯥꯒꯥꯂꯦꯟ ꯑꯦꯁꯦꯝꯕ꯭ꯂꯤ ꯏꯂꯦꯛꯁꯟ ꯕꯣꯏꯀꯣꯠ ꯇꯧꯒꯅꯤ ꯍꯥꯏꯅ ꯂꯨꯞ ꯑꯁꯤꯅ ꯈꯪꯍꯟꯈꯤꯕ ꯂꯩꯈ꯭ꯔꯕꯅꯤ ꯄꯥꯎ ꯑꯃꯨꯛ ꯄꯤꯖꯔꯤ FIFA World Cup 2022 की ngasi India की पुंगफमदा नुंगथिल पुंग 3:30 ताबा मतमदा कतार की अल्जानब स्टेडियम दा सनकिबा ग्रुप जी की मैच दा कैमरून अमदी सर्बिया लंबा तौनबदा गोल 3-3 चनदुना ड्रॉ चटख्रे नुमिदांग पुंग 3:30 ताबा मतमदा एजुकेशन सिटी स्टेडियम दा होकिबा ग्रुप H की मैच दा साउथ कोरिया अमदी घना लंबा थेंगनबदा घना ना अनि सिनोदा मांगजिल थारी मदे नुमिदांग पुंग 4:30 ताबदा ब्राजील अमदी स्विट्जरलैंड लंबा तौनगनी ngarang sanakiba मैच दा कोस्टारिका ना जापान बु पांजिल अमा सिनोदा माइथिबे पिखी मोरोको ना बेल्जियम बु पांजिल अनि सिनोदा अमदी क्रोएशिया ना कनाडा बु पांजिल मरी अमदा माइथिबे पिखीबनी Saknai Rabi PT Usana Indian Olympic Association IOA की अहान मनुपी प्रेसिडेंट ओइनबगे सेम साबलोइख्रे दिसंबर 10 दा पांथोकदबा मिखलदा PT Usasi IOA की प्रेसिडेंट की फम असिगिदमक नाइटोम कैंडिडेट ओइरी एशियन गेम्स दा गोल्ड मेडल कया लौरख्रबी मसागी सही यांखनी पाल सुरबी PT Usana ngarang IAO प्रेसिडेंट मिखल की दमक नॉमिनेशन फाइल तौखिबनी IOA मिखल की नॉमिनेशन पिसनबगे औरिबा मतम ngarang ओइखिबनी Hojik asigi oiba ingasagi pau mo pizari. Ngasi Manipur da khwaidagi sabagi changasi degree Celsius kuntaruk 10 mari oiki khwaidagi ingmana degree Celsius 32.3 oiki nungsita yawba ising manili chang ayukta chada marfunipal nungtilena chada yankhai humdoi oiki hojulu islakpada maru oiba pau amuk Manung Sanba Singa Makong traffic point ta masagi zahini fusurabi nupi ama tata tipper na takpadalai khidre Kaksing lamkhai manake khangsim village da hand grenade attack chathakibagi mayokta yaningda ba phongdoktuna laikai miyamna wakat mifam chathakre Sui Minister Nongthomen Bira Nangasi tour operator Singame from Pangthoktuna Unakre Manipur bu world class tourist destination ohenaba thabak paikhali haina Sui Minister na phongdokre Amadi Myanmar galona ba moregi border adumak thingduna lerabadi miyamna moregi maming phawba kaunarakpa yai haina Meite Council more na phongdorakle Hojiki oinadi IS News na pizaba Manipuri pau matang asida loisinjari atai ahinba pau singaloina na numidang pung 8 taba matamda amukha na phangbigani